Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Biren Singh na ngasi ayuk Imphal East Zilla gi Pangai da laiba wairigi firing range da IRB sing lainaba sagaliba prefabricated yumsing yengshinkhre. Rashtrapati Draupadi Murmu na Nai Delhi gi Bharat Mandapam da pangthokpa thauram amada sayasigi Pradhan Mantri Rashtriya Bal Puraskar mana yenthokre. Pradhan Mantri Narendra Modi na Swamitwa scheme gi makhada hayeng property card lag yankhai nipan hena yenthok amasung Humputra nipan Super Senior Men's National Football Championship for Santos Trophy lisingani kunmari kunmanga gi quarter final da Manipur masung Delhi ngasi nimdang pung 8 makhaida sanaragani. Mukhyamantri Nongthombam Biren Singh na ngasi ayuk Imphal East Zilla gi Pangai da laiba wairigi firing range da IRB sing lainaba hauzik sagaliba prefabricated yumsing yengshinkhre. Khongsara sida Mukhyamantri na hai police station sing da posting da mi tara laiba matamda manga yum da chatpagi hainabi ama department asida leire masi tawdana ba department asigi makok thongba official sing da pautak pikhre. Sri Biren na hai Manipur Police Department asi manpower gi awat payam leire. Ngasi Khongsara sida Kapa Masung PD Mantri Laisangthem Susindro, Works Mantri Govindas Konthaugjam, Zip Secretary Benit Joshi, Imphal East ki Deputy Commissioner Kumantem Daina, Police ki Makok Thongba Miyoi Singh amadi atai mari lainaba official sing su saruk yakhi. Manipur ki Chief Secretary oidaba Benit Joshi Kendra ki Education Mantraloi ki Department of Higher Education ki Secretary oiragani. Kendra ki Department of Personnel and Training nangarang Nai Delhi da thokiba chirol amada Sri Benit Joshi bu Kendra ki Education Mantraloi ki Department of Higher Education ki Secretary oinanaba khangalakpani. Maragachida Manipur ki Chief Secretary kanan oiragani haiba hauzik phawbagi oina chapchaba khangba ngamdri. Amaromda Chemical amasung Fertilizers Mantraloi ki Pharmaceutical Secretary Arunish Chawlana Seltu Mantraloi ki Revenue Secretary oiragani Unique Identification Authority of India ki Chief Executive Officer Amit Agarwal na Pharmaceutical ki Secretary oiragani Information and Broadcasting Mantraloi ki Special Secretary Nirja Sekhar na National Productivity Council ki Director General oiragani Textile Secretary Rasna Sahana Department of Personnel and Training ki Secretary amasung National Commission for Minorities ki Secretary Nilam Sami Rao na Textiles Mantraloi ki Secretary oiragani amadi Sanjay Sethi na National Commission for Minorities ki Secretary oiragani. Rashtrapati Draupadi Murmu na Nai Delhi gi Bharat Mandapam da pangthokpa thauram amada sayasigi Pradhan Mantri Rashtriya Bal Puraskar mana yenthokre manasi rajya amasung union territory 13 gi khangalaba angang 13 pikibani. Rashtriya Bal Puraskar asi Art and Culture, Thauna Phaba, Innovation, Science and Technology, Social Service, Sports amasung Environment ki lamda thoidok hendokpa angang singda pibani. Thormaduda Rashtrapati na hai lam kayada Mathauna faraba amasung hai singlaba angang sing asina lebaga sibu Viksit Bharat ohelakpada achawba mating oiragani mangna hai asigumba angang sing asina lebak asibu awangba thakta chakhutpa lambiromda porakani haibagi chauna thajaba lei. Angang sing bu pungning thogot biduna afaba lambida porokpa haibasi mahusadagi aikhoigi chatnabi oiduna lakli. Lebaga sigi tungi laibak lepkadawriba angang singbu ikai khumnaba oina ngasi Nai Delhi ki Bharat Mandapam da pangthokadaba Bir Bal Divas ki thoramda Pradhan Mantri Narendra Modi saruk yagani. Thoramda Sri Modi na wangangani ingkumja lisingani kunithoi da Pradhan Mantri Narendra Modi na sahi kudingi December 13 pu Bir Bal Divas haina palan tawnanaba lauthokibani. Aikhoigi paumina hai palan thoramasi Haurakliba angang singbu ningthina makhong sembiduna samgat piraba matungda maromdom lepchaba ngamba Bharat ama semgatnaba hotnabada thaudang yahanaba pandam thamli. Ngasi pangthokadawriba thoramasida Pradhan Mantri na Suposit Gram Panchayat Abhiyan hodokani scheme asigi pandamdi angang singbu masamau phana lehennaba machioiba chinjak pijabagi thabak thoramsing hena fagat hanabani. Ngasigi thoramasida Pradhan Mantri Rashtriya Bal Puraskar mana phanglaba angang sing yauna angang Chamnga romna saruk yagani. Sayasigi October thada Employment Provident Fund Organization EPFO da nauna myoy lak 13,993 ming chansen ki Kendra gi Labor amasung Employment Mantraloi na thokpa chirolama na hai
EPFO da ming register tawba hengalagliba asi sarkar asina miyamda thabak tawbugi khudongchaba kaya piba amadi organization asida register tawbugi kanabasing adu miyamda khanganbadagini tabiriba pawasi Akashwani Imphal dagini Pradhan Mantri Narendra Modi na Swamitwa scheme gi makhada hayeng property card lak yankhai nipan hena yentoklagani Thormaduda Pradhan Mantri na scheme asigi beneficiary singa wari sanagani Panchayati Raj Mantraloy na hai Swamitwa scheme asina lamgi mapu singda lamgi mapu oibagi chapchaba hak adu piragani masina lamga mari leinaba ningai sangdanabagi thodok sing hantahanbada chauna mating oiragani masigi mathakta property tax khongatpadasu laithok halagani Leibaga sigi tongan mafam singda online ni kuthangda pangthokadawriba thauramasida Kendra Mantri Singh amadi Mukhya Mantri Singh saruk yagadawri Nai Delhi da paumi singa unaba amada Panchayati Raj Secretary Vivek Bhardwaj na hai scheme asigi damak leibaga sigi khungang lak 3,000 drone sizinaduna survey tawre India Sarkar gi luchingba singi oiba mifamama Nai Delhi da Kendra gi Mantri amasung BJP gi National President JP Nadda gi yumda ngarang pangthokre mifamaduda BJP luchingba amasung Kendra gi Mantri Amit Shah Telugu Desam Party ki President amasung Andhra Pradesh ki Mukhya Mantri N Chandrababu Naidu Janata Dal United ki luchingba amasung Panchayati Raj Mantri Rajiv Ranjan Singh Janata Dal Secular ki luchingba amasung Heavy Industries Mantri HT Kumaraswamy Hindustani Awam Morcha ki luchingba amasung MSME Mantri Jiten Ram Manjhi saruk yake Apna Dal Sonewal ki President amasung Kendra ki Haksel Rajya Mantri Anupriya Patel amasung Rashtriya Lok Morcha ki President Upendra Kushwaha su mifamadu saruk yake mifamadu sarkar ga satminariba rajniti dol singi mari hena fagranabagi pandamda pangthokpani Ingkumsa 1950 da Mahatma Gandhi na sabapati oiduna pangthokkiba Belagavi Congress session gi chamusuba ningsing thoram Congress dol na sinduna ngasi Karnataka ki Belagavi da pangthokli numit ini zathagadaba mifamasida Mahatma Gandhi gi murti maikum hangdokpa Congress dol gi oiba khana nainabagi mifam pangthokpa yauna tongan ba thoram sing pangthokli thormasida AICC ki President Malik Arjun Kharge yauna Congress ki maroiba luchingba kaya saruk yari amaromda Manipur Pradesh Congress Committee na sinduna Imphal da leiba Congress Bhavan da thoramasi pangthokhi thormaduda hanagi Lok Sabha MP Dr Thokchom Maina MPCC gi Working President Mohammad Fazur Rahim amadi dol gi karmi sing saruk yakhi leibaga sigi Khungangi yumsingda thaknaba afaba ising phanghanaba pipe water chada chamagi chang yoba ngamba rajya singi manungda Punjab manga suba rajya ore Punjab ki water supply amasung sanitation mantri Hardip Singh Murian nahai thorang asi Kendra Sarkar gi Har Ghar Jal scheme makhada paikhatpani lupa koti lising ani chama humbutra mari changna khungang lising ama chatre subna tarukta ising phangdabagi awaba koknaba project tara manga paikhatki project sing asina imung lak mari gi mioi lak kun manga da kanaba phanghalle masiga loinana rajya sigi khungang khudingmak open defecation free status oire thorang asi Swachh Bharat mission gi makhada paikhatkibani Hyderabad ki Deccan Arena da chathariba humbutra nipan suba senior men's national football championship for Santosh trophy 2023 gi quarter final da Manipur masung Delhi ngasi numidang pung 8 makhai da sanaragani ngasi nungthil pung 2 makhai da Odisha ga Nongchup Bengal ga sanagani Kerala ga Jammu Kashmir ga amachung Meghalaya ga services ka ahum shuba masung mari shuba quarter final hayeng sanaragani Doha da sathariba Asian Junior Weightlifting Championship ki nupi ki kilogram marfu taret mathaki kanglupta Manipur gi Maibam Martina lupagi takamana fangle mahangna puna kilogram sani kun manga thangatuna anishuba position takhibani Martina na clean and jerk ta lupagi takaman amasung snatch ta senjengi takaman phangke aroibada maroiba pau amukhana Mukhya Mantri Nongthombam Biren Singh na ngasi ayuk Imphal Zilla gi pangai da leiba Wairi gi firing range da IRB sing leinaba semgatliba prefabricated yum sing yengsen khre Rashtrapati Draupadi Murmu na Nai Delhi gi Bharat Mandapam da pangthokpa thormamada chayasigi Pradhan Mantri Rashtriya Bal Puraskar mana yenthokre Pradhan Mantri Narendra Modi na Swamitwa scheme gi makhada hayeng property card lak yankhai nipan hena yenthoklagani amasung Humbutra nipan suba senior men's
National Football Championship for Santos Trophy 2024-25 gi quarter final da Manipur amasung Delhi ngasi numidang pung 8 makhai da sanaragani pau loijare.